lakle Inspector Tayai Ahan mabuk tada Inspector Tayai tabiri basimbu James Haigurjam Taram nok chobagaloina nei koknona khurumjari ngasishu uduna lakchari Inspector Tayai khwaidagi sangba solo drama amasu oiriba nungsi nungol chanabi kanglon laisuna singbe yauraba haujiki matamda toina tholiba thodok wathokta yumpham oiba uning loksing oinenabagidama khwaidagi sanglaba crime gi series amasu oiriba wari paring ngasigi tangkakta lising ama satruka kontrani thui subasaru sathajariba poloida hariba tangkak asigida barku tarakani thui subasaru mamangi tangkakta domna tabikre Inspector Tayai amadi DSP Tampa loinana SP Khogendra amadi DGP ka meeting ama sathaduna Michael Phabangam dabugi mafam asida khana nainarami amaromda Dr. Lakshmi mahak lohongna nabagi damo mama mapan hairami barak asida Sweetiga Dr. Lakshmi ga wari sanakhi wari adugi makha Mahak to pothadri etosh ma oh hello Sweetie nangi na mingsong thi Sweetie natro mane Doctor ga wari matang saning asiyare se Doctor do korokon chumna ne je na dum koro hoi je je ngasai gi aina puram bai je do magi wari do je su taba de dum taramani adu je je to test to budu mama thanda test to raga mama ma oibe yabagi adu budi kisu kaide da maina yaragadi nopadu ga puna porok lagadi aseng budu animak to puna khangmi nei dana adubu nopadu ga moini tonga tonga lei haibani na karamna nopadu porokani aduni je yamna nuaiti mopa nopa athoibedo mahagi mipa mi pun amaga mari leina na phatraba RK me paksana na ne mopa nopa duga magi mama na prakash ko gonga nomaina ka pa hani na to budagi as aisu mafam du police ka chalaga ne usno maido ai chalam dadi khajik tangai aina ne khoi gi tei thu eba mai paksana do pan ma khutu kandha badagi ai gi khutu nomaina pali is nangchu angak pani ne thoiba thodok tu dia je du da nate adudagidi anishuba ka pokno mai dudi athoibana khanjalaga magi masadoina maru ani palhalin puna makalin adudagidi Inspector Tayai na khanghaudana nomaina thatchat ka badagidi khoi gi teido maru ani pale madagidi hospital koina leiri athoiba su koina leiri adugi hospital na leiri ngai manungdo adagida ngasai gi chedo chememi do la amaneba malak badagi papungdo BP stroke tawduna leibanina ma sena badagi yumda sum leibaneba adugi teiduna thila amaga iteiduna ne lobo sunglak laktrabagi wanida hairuraga phone to busu paidaba athoibena mayumda chatana kari kari no kharaso hairurabani adudasu athoibadasu mokhogi mama pana mamaidu kupana thari hai aina khuduk sogot pasi ko adubu moigi nupa macha nupa du dike dolegi adum yengdana leijalo as khangdeda khara nupa thokdaba haigadra karino hoji phawne ichemi minadi magi da madum kankhatana dum leiri soidena no malo bala kani haibagi thajabado adubu lo bala piradi phani ne moi adamaina loba laktardi makhwini mak puragane adudene ina test tauge na harisi adubu memina haibadadi magi nupa du test tauge mangona kasu taude haiba wafam khangde de je wafam se yam leiri hospital dagi tholagane khoini hospital ni manakta leba garden da phama wari sanaba ya pasanaragane aisu wari khangdaba me am khangaga labani adudi nangna mo ingonda wari do leba tari ne ai mo khangna ba ai soidena ligi che ado che magi do test to piraga mama mo oibe ya ya de habadu madum tang khangaga di yani yani adugi dine soidena khangna na badu tawse ba ko karim to waruno adu che ai dine iche me mi se yeng bangam drabani ma puroibena namna ne inthokadori bra mane makoni inthokbadana tana mapurebena su inthoklavra haibagi chingna basu lei akoina haibadadi mapureba bu kankhatuna dili adu mapureba ne di hoi mai haidir sinadi che mapureba mabu inthokpo oiroidarane adu haujikine magi mapureba do mamin kari kauge natragana makoigi makubo mokoigi yumnak sagai engonda mukta hairone adu buroiche nupado Ranjan kaubane kari haiba Ranjan adudi mapa mamingdi mapa mamingna keso aduga mamana Janaki adudi wafamase kaidoragi che ise hana khangbro aina khangba ma phari suti
ꯋꯥꯐꯝ ꯁꯦ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯑꯩ ꯃꯤ ꯃꯃꯤꯡꯗꯨ ꯈꯪꯂꯕꯅꯤꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯦ ꯈꯪꯗꯦꯗ ꯑꯗꯨꯛ ꯂꯨꯔꯕ ꯁꯤꯒꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯕꯨ ꯌꯨꯝ ꯄꯥꯟꯅꯦꯅ ꯑꯗꯩꯗ ꯑꯃꯨꯛ ꯅꯨꯄꯤꯗꯨꯅ ꯃꯥꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞꯇꯨꯕꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯏꯆꯦ ꯑꯩꯒꯤꯁꯦ ꯂꯥꯜꯂꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕꯤꯌꯨꯅꯦ ꯃꯤ ꯑꯃꯕꯨ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯃꯔꯝ ꯈꯪꯗ꯭ꯔꯤꯉꯩꯗ ꯇꯥꯟꯊꯣꯛꯄꯤꯔꯒ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯄꯤ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯐꯪꯂꯕꯅꯤ ꯍꯥꯏꯗꯅ ꯃꯗ ꯂꯨꯍꯣꯡꯕꯗꯨꯗ ꯌꯥꯔꯛꯀꯗꯧꯔꯤꯕ ꯀꯩꯅꯥꯗꯣ ꯃꯥꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕꯗꯤ ꯈꯪꯐꯝꯗꯤ ꯊꯣꯛꯇ꯭ꯔꯅꯤ ꯏꯆꯦ ꯁꯤꯗꯤ ꯅꯪꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯃꯤꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕꯅꯤꯅꯅꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯆꯦ ꯃꯦꯃꯤꯒꯤ ꯈꯜꯂꯨꯕꯗ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯀꯔꯤꯃꯇ ꯈꯪꯗꯦ ꯏꯆꯦ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕꯗꯤ ꯅꯨꯄꯤꯗꯅ ꯈꯪꯐꯝ ꯊꯣꯛꯏꯀꯣ ꯏꯆꯦ ꯑꯆꯨꯝꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯗꯨꯒ ꯏꯆꯦ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯜꯂꯦꯅ ꯈꯜꯂꯁꯤꯅꯦ ꯏꯆꯦꯅ ꯑꯩꯒ ꯎꯅꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤꯌꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯀꯔꯤ ꯋꯥꯅꯣ ꯏꯆꯦꯅ ꯍꯥꯏꯗꯥꯏꯅꯦ ꯃꯆꯥ ꯄꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯃꯆꯥ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯍꯥꯏꯕꯗꯣ ꯑꯆꯨꯝꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯅꯨꯄꯤ ꯑꯃꯗ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯏ ꯑꯃꯁꯨꯡ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨꯗꯤ ꯆꯨꯝꯅ ꯌꯦꯡꯕꯗꯗꯤ ꯈꯪꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯗꯨꯗꯤ ꯇꯦꯁ ꯇꯧꯔꯒ ꯈꯪꯒꯗꯕꯅꯤꯗꯅ ꯑꯗꯨꯅ ꯏꯆꯦ ꯍꯧꯖꯤꯛꯁꯨ ꯏꯇꯩ ꯔꯟꯖꯟꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯃꯇꯤꯛ ꯌꯥꯝ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯩ ꯍꯥꯏꯗꯣ ꯃꯥꯁꯨ ꯑꯃꯨꯛ ꯃꯃꯥ ꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯁ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯃꯥꯕꯨꯁꯨ ꯇꯥꯟꯊꯣꯛꯑꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯑꯉꯥꯡ ꯌꯥꯎꯅꯅꯕꯒꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯔꯦꯅ ꯈꯜꯂꯁꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯁ꯭ꯋꯤꯇꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯂꯣꯏꯅ ꯈꯟꯕ ꯉꯥꯛꯇꯅꯤꯁꯦ ꯀꯅꯥꯅ ꯈꯪꯅꯤ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯕꯗꯒꯤ ꯃꯥꯅ ꯍꯣꯏ ꯍꯥꯏꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨꯅꯦ ꯌꯦꯡꯁꯤ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯎ ꯑꯣꯏꯅ ꯄꯤꯔꯕꯁꯨ ꯃꯍꯥꯛꯁꯨ ꯈꯣꯡꯐꯝꯗꯤ ꯍꯣꯡꯂꯛꯄ ꯌꯥꯏ ꯏꯆꯦ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯃꯗꯨꯗ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯋꯥꯐꯝꯁꯤ ꯍꯥꯏꯔꯨꯔꯒ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯤꯇꯤ ꯑꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯣꯛꯑꯁꯤ ꯑꯩ ꯏꯃꯥ ꯖꯥꯅꯀꯤꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯑꯣꯏꯔꯁꯨ ꯃꯗꯨꯒꯤꯗꯃꯛꯇꯅꯦ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯑꯗꯨ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯦ ꯃꯦꯃꯤꯒꯤ ꯃꯥꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯑꯗꯨꯁꯨ ꯇꯧꯁꯤ ꯑꯗꯨꯒꯅꯦ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯌꯦꯡ ꯀꯣꯜ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯒꯅꯦ ꯁꯤꯇꯤ ꯏꯆꯦ ꯀꯔꯤꯃꯇ ꯋꯥꯔꯣꯅ ꯁꯣꯂꯨꯁꯟ ꯁꯣꯏꯗꯅ ꯄꯨꯔꯛꯑꯅꯤ ꯁꯣꯂꯨꯁꯟꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯋꯥꯔꯝꯃꯅꯤ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗꯒꯤ ꯑꯗꯣ ꯑꯩꯅꯁꯨ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯟꯗꯅ ꯑꯃꯨꯛ ꯌꯦꯜ ꯑꯗꯨꯗꯤ ꯏꯆꯦ ꯐꯔꯦ ꯁ꯭ꯋꯤꯇꯤ ꯑꯩ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯒꯅꯦ ꯃꯦꯃꯤꯗꯁꯨ ꯅꯪꯅ ꯍꯥꯏꯌꯨ ꯀꯥ ꯍꯦꯟꯅ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨ ꯍꯥꯏꯗꯅ ꯍꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯥꯗ꯭ꯔꯒ ꯑꯃ ꯌꯥꯗ꯭ꯔꯒ ꯑꯃ ꯃꯊꯪ ꯁꯤꯟꯈꯤꯒꯗ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯗꯨ ꯐꯥꯎꯕ ꯁꯤꯟꯕ ꯉꯝꯗꯅꯕ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯖꯔꯒꯦꯀꯣ ꯑꯗꯨꯗꯤ ꯐꯔꯦ ꯁ꯭ꯋꯤꯇꯤ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯔꯟꯖꯟꯒꯤ ꯏꯃꯨꯡꯗ ꯑꯗꯨꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯁ꯭ꯋꯤꯇꯤꯒ ꯃꯦꯃꯤ ꯑꯗꯨꯒ ꯃꯦꯃꯤꯗꯤ ꯃꯁꯥꯅ ꯃꯄꯥꯝꯗ ꯆꯠꯄ ꯅꯠꯇꯦ ꯑꯗꯨꯒ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯤꯁꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯗꯤ ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯄ꯭ꯔꯦꯁꯔ ꯑꯁꯤꯒ ꯃꯥꯡꯗ ꯇꯥꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒ ꯃꯥꯅꯤ ꯑꯩ ꯅꯨꯄꯤꯗꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯍꯣꯏ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤ ꯄꯨꯂꯤꯁ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯀꯔꯤ ꯇꯧꯕꯅꯣ ꯂꯥꯛꯏꯁꯤꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯃꯣꯏꯒꯤ ꯊꯕꯛꯁꯤꯅꯅꯦ
ibungo lengsimiro kari leirabage madam akoi sar amutu unajagi dawban sarbo o leye magi ka somda waiting room sonda lei sangjambiro oh funny madam ibema tamphasu yauri maliko oh madam aisi yaujari ngakhtang somda sarga ho phare famamoko ai cha ke puthorogi aduga sar se tholani hoi funny madam ima kanano laisibo nang kan birak paduni tu adaida tampha tu yauri DSP do aduga inspector tayaiga noi pabung unani na line kari gi wari jano atopa kari case ka tho jano oi be ma dugi di khangde moi police ki thabaga sidi adu ima ai madam tampha se ai unaraga wari di ama sananinge yaroi draba hey na pabungi thabak tu loiraga ne horen kari no hang mi gi thabak silingai du da ne hangjalunu ko hoi ma ai sa dum talok thogi ge ima ai sai da sum yenga moi wangang na baloraga ai metam ta bada kai nom thayoge ba hai kari wanu ne nang hai dori bo wari ma lei ai wari sa da ba ya da ban nangi thabak sina ne be ma police thana da ge hauraga tawida hai ai cha loru ki ge ko na pa bung dom to ko to mi lai hai hoi te da re tamba ngasigi khana doi wafam si wafam asida minister na magi firep logo bai de yeng tare kari lege du di ko di khangan de ya da ai ko no hoji Michael mafung khangde na leiri adugi matak to mo tonga ba khoi gi leiri ba informer sing aduga police department gi leiri ba tonga ba mayam sing se pula punchinaga khoi amuk to khong thangsin de ba ya da ba gi phibam ma la pusina adugo wafam si DJP ne sokoi da harak pani na wafam do maga khana ba kari sukai ba di leiti ai thole oh inspector day DSP pambio thank you sir kari tana saiba kari lera kari case aduga kari ai gi sai su yoba natraga ai ngonda sir atopo wafam di gari mta leiti ngasidi gi matam kharagi mamang da thoki ba dongi chanu piswiti mak phaki ba missing madugi manung do miyo ani makhoi di police ki custody da hoje do maglair adu buluri di sir makhoi ni gi machin da gi thodo wasida Michael yawi haibo wafam si phaba mak yaudrsu thabo sidi Michael chenari haibo wafam si da sengbo ora inspector ai shu matam maduda khudak te action lobo ya ba thabak tu ACP ga ai khanaraga thabak si la na na kana mada chatkar adu bu thogdo ga sida Michael yawi hairabani na Michael bo hoji police department na mahabu phagat pangam da bai maram si karigin sir ma ke network se du ki mate yamna kan adugi mathakta mahak ka hek mari leinaba mi faru basing ase makhoi ta sena mai koina sustain interrogation yamna chathara basu mahak ki leifam natraga mahak ki mari mo kong khangba ngam ba haibasidi awaba oidunu lai sir ngasi pawbu de koina phage khanba mi IGP pawbu pharga jail da thamli bani sir madu da nat DSP naps ki leramba David mahak masa mo aduga case asida chena ba khudima sir warobu vidya sir gi iche gi machara Architect ko phaba thogdo ko se chener madigi magi punchi phaba inspector ofam madugi matang dadi ngasi phaba da ai gi chegi mung manung na su ai bu warau du no ledi loina na ai khoi gi mepak sana na thangjeli bu khongthang adu mayam gi mathak ta kari ma to tokidi haiduna thabaga se ngasi phaba muktana dum ledi ban adu mak sulam hen mani na jail da changre na ai thodo po warau bu ledi nahang na khud handona ka padagi sokpadagi ai siu da ler madagi Hauji ti charge thangalaga kona rai pibadagi jail manung changre ai gi chegi machana haibadai haning ai gi se sumangai lan thumda mi howa karam maduga ai khoi leiriba piba ani bu karisu khandabagi mong de hek to masina ai gi mung manung gi thokpa thodoni ko na koi de sapam thokte haibam di thoktaban adubu wafam ase ai haida basu ya maram di architect ko amadi ai matam amada ai na minister or matungda architect ko na madugi khudong chaba longna na honar ko do aina ngak thok tuna lakhi bangak ma ki ningai chakri dagi jailer phabu sen bagi wafam thoki adu mamai thangda chopa tare khanbadagi ai di hiram masdagi lap thok tuna lakhi ban IGP na su ma ku lokthong na hona bada ai gi maike digi kari ma to honar rakti haidun waro bu kya debi nai bu waro bu suleki makoi gi ukil phawba ai gi yum masida thajalak dun makoi bu lokthong na hona bada
ꯖꯦꯂꯔ ꯗꯤꯂꯨꯀꯨꯃꯥꯔꯗ ꯀꯔꯤ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯍꯥꯏꯌꯨ ꯄ꯭ꯔꯦꯁꯔ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯂꯥꯛꯈꯤ ꯅꯈꯣꯏꯅꯁꯨ ꯈꯪꯉꯤꯗꯨꯉꯥꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯁꯇ꯭ꯔꯖꯤꯠ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯀꯔꯞꯁꯟ ꯇꯧꯕ ꯃꯤꯅꯤꯁꯇꯔ ꯑꯃ ꯅꯠꯇꯦ ꯂꯩꯄꯥꯛ ꯑꯃꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯩ ꯉꯥꯛꯄ ꯉꯝꯂꯝꯗꯕꯗꯤꯒꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯂꯩꯔꯝꯕꯗꯤꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐꯥꯕ ꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯅ ꯄꯨꯊꯣꯛꯄꯗ ꯆꯦꯟꯅꯔꯤꯕ ꯈꯔ ꯐꯥꯔꯕꯁꯨ ꯃꯗꯨꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕ ꯃꯥꯁꯇꯔ ꯃꯥꯏꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯥꯈꯤꯕ ꯃꯤ ꯐꯥꯎꯕꯗ ꯑꯩꯅ ꯆꯔꯥꯛ ꯄꯤꯕ ꯉꯝꯗ꯭ꯔꯒ ꯃꯤꯆꯝ ꯑꯃꯒꯤ ꯃꯤ ꯐꯥꯈꯤ ꯃꯇꯝꯗ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗ꯭ꯔꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯠꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯂꯥꯜꯂꯦ ꯈꯪꯂꯕꯅꯤꯅ ꯑꯩꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯐꯝꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯦꯜꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯅꯅꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯗꯦꯠ ꯑꯣꯔ ꯑꯦꯂꯥꯏቭ ꯀꯔꯤ ꯇꯧꯕꯩ ꯍꯥꯏꯕꯗꯣ ꯑꯩ ꯗꯤꯖꯤꯄꯤꯒꯁꯨ ꯑꯩ ꯈꯟꯅꯖꯒꯦ ꯁꯔ ꯗꯤꯖꯤꯄꯤꯒ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯆꯔꯕꯅꯤ ꯁꯔꯒꯤ ꯁꯄꯣꯔꯠ ꯑꯩꯈꯣꯏ ꯄꯥꯝꯖꯕꯒꯤ ꯇꯉꯥꯏꯐꯗꯅ ꯁꯔꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤ ꯊꯥꯕꯤꯔꯛꯄꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯦ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯐꯨꯜ ꯁꯄꯣꯔꯠ ꯑꯩꯒꯤ ꯏꯆꯥ ꯐꯥꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯄꯨꯊꯣꯛꯇꯦ ꯃꯈꯣꯏ ꯅꯝꯗꯅ ꯐꯥꯎ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯥꯏꯀꯦꯜ ꯀꯧꯕ ꯑꯃ ꯆꯦꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯁꯤ IGPꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯦꯠꯋꯥꯛ ꯌꯥꯝꯅ ꯀꯜꯂꯤ ꯃꯍꯥꯛꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯅ ꯁꯔ ꯑꯆꯨꯝꯕꯅꯤ ꯁꯔꯅ ꯍꯥꯏꯕꯤꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯇꯉꯥꯏꯐꯗꯕꯁꯤꯡ ꯁꯔ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯁꯔ DGPꯒ ꯁꯔꯒ ꯎꯅꯕꯒꯤ ꯌꯥꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯕꯤꯔꯒ ꯃꯗꯨ ꯑꯩ ꯁꯣꯏꯗꯅ ꯎꯅꯒꯅꯤ ꯑꯗꯨꯒ ꯑꯩ ꯇꯧꯕ ꯌꯥꯕ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯅ ꯍꯥꯏꯕꯤꯔꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯔꯨꯑꯣꯏꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕꯁꯤꯡ ꯑꯃꯨꯛꯇꯗ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯁꯔ DGPꯒ ꯇꯧꯔꯒ ꯁꯔ ꯃꯥꯏꯀꯦꯜꯒꯤ ꯃꯔꯝ ꯑꯁꯤꯗ ꯊꯤꯖꯤꯟꯅꯅꯕ ꯁꯔ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯄ ꯃꯇꯝꯗ ꯁꯔ ꯑꯍꯦꯟꯕ ꯐꯣꯔꯁ ꯑꯗꯨꯒ ꯇꯉꯥꯏꯐꯗꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯌꯦꯁ ꯃꯗꯨ ꯀꯝꯕꯥꯏꯟ ꯐꯣꯔꯁꯁꯤꯡ ꯇꯧꯔꯒ ꯁꯤꯖꯤꯟꯅꯔꯁꯨ ꯁꯤꯖꯤꯟꯅꯕ ꯇꯥꯏ ꯃꯍꯥꯛꯄꯨ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯌꯦꯡꯅꯕ ꯑꯣꯏꯔꯛꯀꯗꯕ ꯃꯤꯗꯨꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯧꯈꯠꯇꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯤꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯔ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯑꯃꯅ ꯀꯔꯤꯅꯣ ꯏꯟꯁꯄꯦꯛꯇꯔ ꯁꯔ ꯃꯥꯏꯀꯦꯜꯅ ꯊꯕꯛ ꯇꯧꯖꯔꯒꯁꯨ ꯃꯥꯏꯀꯦꯜꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯄꯒꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯈꯪꯏ ꯁꯔ ꯑꯩꯈꯣꯏꯅ ꯏꯕꯤꯗꯦꯟꯁ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯖꯦꯜ ꯃꯅꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯨꯔꯕ ꯑꯗꯨꯒ ꯃꯁꯥꯃꯛꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯔꯨ ꯐꯥꯎꯕ ꯀꯥꯏꯗꯨꯅ ꯃꯁꯥꯗ ꯌꯣꯠ ꯂꯦꯡꯗꯨꯅ ꯌꯣꯠ ꯐꯥꯎꯕ ꯁꯠꯇ꯭ꯔꯤꯕ ꯗꯦꯕꯤꯠ ꯑꯃꯗꯤ ꯁꯔ IGP ꯃꯁꯥꯒꯤ ꯆꯩꯅꯥ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯕꯅꯤꯅ ꯌꯣꯠ ꯁꯠꯇꯕ ꯌꯣꯠ ꯃꯆꯩꯗꯨ ꯎꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯊꯕꯛꯇꯤ ꯇꯧꯅꯤꯡꯉꯝ ꯐꯠꯇꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯅꯤꯡꯂꯝꯒꯅꯤ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯔꯒꯗꯤ hiram asida maiken bolo khona no honabada sargi maikedi gi aikoi de support tawina na ba aikoi haijari madugi di karim da khanbiro ai di sumna tagi chahi manga kha ki minister police department de dumak leng dana legeda ai ayaba yawba yawda ba haibadu di DGP na loina mak tawba ngam ngak tani sir DGP na punamak di adumak aikoi gi thakta order tawta dana le adu sir hari bi hiram asida mamang da thokiba thawdo khrada ACP amadi sarga leinari ba mari khrada aikoi de so ayat poik ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯇꯝ ꯆꯥꯅ ꯃꯗꯨꯒꯤ ꯑꯣꯔꯗꯔ ꯐꯪꯈꯤꯗꯦ ꯁꯔ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯁꯤ ꯂꯦꯖꯤꯁꯂꯦꯆꯔ ꯃꯤꯌꯥꯝꯅ ꯈꯟꯕꯅꯤ ꯁꯔꯒꯤꯁꯨ ꯁꯛꯇꯤ ꯄꯥꯡꯒꯜ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯁꯔꯅ ꯌꯥꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯄꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯔꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯐꯥꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯖꯦꯜꯗꯗꯤ ꯊꯝꯕ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯃꯥꯏꯀꯦꯜꯒꯤ ꯂꯩꯐꯝꯗꯤ ꯈꯪꯕ ꯉꯝꯗꯦ ꯁꯔ ꯃꯁꯤ ꯃꯥꯏꯀꯦꯜ ꯂꯧꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯑꯗꯨꯗꯤ ꯌꯥꯔꯅꯤꯀꯣ ꯐꯔꯦ ꯁꯔ ꯑꯊꯨꯕ ꯃꯇꯝꯗ ꯁꯔ DGPꯒ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯃꯥꯒ ꯎꯅꯅꯕ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕꯁꯨ ꯑꯩ ꯆꯠꯀꯦ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯉꯥꯛꯁꯥ ꯆꯥ ꯊꯛꯑꯔꯣꯏꯗꯔꯣ ꯆꯥ ꯄꯨꯊꯣꯔꯦ ꯁꯦꯁꯦ ꯆꯥꯁꯦ ꯑꯝꯇ ꯆꯥꯁꯦ ꯑꯝꯇ ꯊꯛꯁꯤꯁꯦ ꯍꯣꯏ ꯁ꯭ꯋꯤꯇꯤ ꯏꯃꯥ ꯂꯥꯛꯑꯣꯗꯅ ꯑꯩ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤ ꯀꯧꯔꯤꯗꯤ ꯀꯩꯅꯣꯅꯦ ꯁꯤꯒꯤ DSP ꯇꯝꯐꯥꯒꯅꯦ ꯅꯆꯥꯅꯨꯄꯤꯒ ꯁꯨꯝ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦꯅ ꯍꯥꯏꯔꯤ ꯑꯩ ꯀꯔꯤꯒꯤꯅꯣ ꯃꯤ ꯇꯣꯉꯥꯟꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯆꯪꯕꯤꯔꯣ ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯔꯝꯒꯅꯤ ꯐꯔꯦ ꯇꯝꯐꯥ ꯁꯔ ꯏꯆꯥꯅꯨꯄꯤꯅ ꯀꯩꯅꯣ ꯋꯥꯔꯤ ꯑꯃ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ
ꯐꯅꯤ ꯁꯥꯔ ꯏꯟꯁꯄꯦꯛꯇꯔ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯁꯜꯂꯨꯒꯦꯀꯣ ꯑꯗꯨꯝ ꯌꯥꯅꯤ ꯁꯥꯔ ꯃꯦꯗꯥꯝ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯇꯝꯐꯥ ꯑꯩꯒꯤ ꯃꯥꯡꯗ ꯍꯥꯏꯅꯤꯡꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯥꯔ ꯋꯥꯔꯧꯕꯤꯅꯨꯀꯣ ꯁꯥꯔ ꯆꯥꯗꯨ ꯊꯛꯄꯤꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯛꯑꯝꯃꯒꯦ ꯃꯦꯗꯥꯝ ꯆꯥꯗꯣ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯥꯛꯄꯤꯔꯣ ꯑꯁꯤꯗ ꯋꯥꯔꯤ ꯑꯝꯇ ꯍꯥꯏꯖꯒꯦꯕ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯩ ꯋꯥꯀꯥꯏ ꯑꯃꯨꯛ ꯉꯥꯡꯉꯨꯅꯤꯀꯣ ꯅꯪ 이붕어 자세 좀 더 반입니다. 아이고 네 시등 와리 좀 사나지 시대다 뭐 이까리 와리 사나도이노 강데 까리 하닝거노 강데 이붕어가 미마시게나 마기 분시디 간비라 키바니도 아두나네 영어 혹직시부 매담 거기 타벅시디 로이번 하이번 나티 게스 아마 로레가 아마 아도 ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯣꯏꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯦꯗꯥꯝ ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯨꯇꯤ ꯐꯥꯈꯤꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯐꯥꯔ ꯖꯦꯜ ꯊꯝꯃꯦ ꯃꯔꯨꯑꯣꯏꯅ ꯆꯦꯟꯅꯔꯤꯕ ꯃꯤꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯔꯒ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯒ ꯌꯦꯡꯉꯨꯅꯦ ꯃꯆꯥꯅꯨꯄꯤ ꯐꯥꯕ ꯃꯗꯨꯗ ꯆꯦꯟꯅꯕ ꯃꯤ ꯑꯅꯤꯗꯤ ꯐꯥꯔꯦ ꯃꯔꯨꯑꯣꯏꯕ ꯃꯤꯗꯨꯗꯤ ꯐꯥ ꯉꯝꯗꯦꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯐꯥꯔꯒ ꯃꯥꯅ ꯗꯟꯗꯤ ꯄꯤ ꯉꯝꯗ꯭ꯔꯗꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯆꯥꯒ ꯁꯨꯃꯥꯏꯅ ꯐꯥꯕ ꯄꯨꯟꯕ ꯌꯥꯎꯈ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯗꯟꯗꯤ ꯄꯤꯕ ꯉꯝꯗ꯭ꯔꯗꯤ ꯃꯤ ꯃꯃꯥꯡꯗ ꯆꯣꯞꯄꯣꯏꯗ꯭ꯔꯣ ꯆꯨꯝꯕꯅꯦ ꯃꯦꯗꯥꯝ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯃꯣꯏ ꯁꯥꯟꯅꯔꯤꯁꯤꯕꯣ ꯇꯧꯔꯤꯁꯤꯕꯣ ꯃꯦꯗꯥꯝ ꯀꯩꯅꯣ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤꯗ ꯁꯥꯟꯅꯖꯁꯅꯨ ꯃꯦꯗꯥꯝ ꯌꯥꯅꯤ ꯁ꯭ꯋꯥꯏꯗ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯃꯦꯗꯥꯝ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯔꯦꯕ ꯑꯊꯣꯏꯕ ꯍꯥꯏꯗꯤ ꯑꯣ ꯅꯍꯥꯟ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯁꯣꯛꯄꯗꯣ ꯑꯧ ꯑꯊꯣꯏꯕꯗꯣ ꯅꯠꯇꯦ ꯑꯊꯣꯏꯕꯒ ꯅꯪꯒ ꯑꯃꯨꯛ ꯌꯥꯅꯗ꯭ꯔꯦ ꯅꯣꯏ ꯄꯥꯕꯨꯡꯍꯣꯏꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯔꯣ ꯀꯔꯤꯅꯣꯕ ꯅꯪ ꯍꯥꯏꯅꯤꯡꯉꯤꯕꯣ ꯃꯦꯗꯥꯝ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯊꯣꯏꯕꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯗ꯭ꯔꯦ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯄꯥꯕꯨꯡꯁꯨ ꯏꯃꯥꯁꯨ ꯑꯊꯣꯏꯕꯕꯨ ꯆꯩꯈꯤꯗ꯭ꯔꯦ ꯀꯔꯤꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯅꯦ ꯀꯣꯛ ꯁꯥꯕ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯍꯩꯃꯥ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯝꯒꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯤꯕꯣ ꯅꯠꯇꯦ ꯃꯦꯗꯥꯝ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯂꯩꯔꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯦꯗꯥꯝ ꯑꯊꯣꯏꯕꯒꯤ ꯃꯆꯦ ꯃꯤꯃꯤ ꯀꯧꯕ ꯑꯃ ꯂꯩ ꯑꯣ ꯅꯍꯥꯟ ꯅꯣꯡꯃ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯃꯥꯗꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯄꯥꯕꯨꯡꯗꯣ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤꯅꯦꯅ ꯃꯥꯁꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯕ ꯃꯄꯨꯔꯣꯏꯕꯅ ꯊꯤꯜꯂꯛꯑꯃꯅꯤ ꯃꯄꯨꯔꯣꯏꯕꯅ ꯊꯤꯜꯂꯛꯑꯃꯒ ꯂꯧꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯁꯤ ꯋꯥꯁꯤ ꯃꯊꯪ ꯆꯥꯎꯊꯣꯔꯛꯄꯗ ꯏꯆꯦꯗꯨꯅꯁꯨ ꯋꯥꯔꯤ ꯂꯤꯔꯛꯄꯗꯅꯦ ꯂꯨꯍꯣꯡꯕ ꯆꯍꯤ 5 ꯁꯨꯔꯕꯁꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯔꯛꯁꯤꯗ ꯃꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯀ ꯃꯀꯨꯕꯣꯛꯇꯨꯅ ꯌꯥꯝ ꯑꯣꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝꯅ ꯍꯟꯊꯕ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯄꯥꯝꯗꯕꯒꯨꯝꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯤꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯨꯡꯁꯤꯗꯕꯗꯨꯅ ꯅꯣꯡꯃꯇꯅꯦ ꯅꯨꯡꯁꯤꯕꯤꯗꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯃꯣꯏꯒ ꯃꯥꯟꯅꯔꯤꯔꯥ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯑꯗꯩ ꯃꯆꯥꯅꯨꯄꯥꯅꯁꯨ ꯃꯇꯝ ꯈꯔꯗꯪꯗꯤ ꯑꯉꯥꯡ ꯌꯥꯎꯈꯤꯒꯨꯝꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤ ꯌꯥꯎꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯄꯥꯗꯣ ꯗꯣꯛꯇꯔ ꯇꯦꯁ ꯇꯧꯔꯦ ꯑꯗꯨꯀꯥꯟꯗ ꯃꯄꯥ ꯑꯣꯏꯕ ꯉꯝꯕꯒꯤ ꯅꯨꯄꯥꯗꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯅꯨꯄꯥꯗꯣ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯨꯄꯤꯗ ꯁꯣꯏꯕ ꯑꯣꯏꯔꯝꯃꯅꯤꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯏꯆꯦ ꯃꯦꯃꯤꯗꯣ ꯃꯥꯗꯤ ꯗꯣꯛꯇꯔꯗꯁꯨ ꯇꯦꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯗꯕ ꯍꯧꯖꯤꯛꯅꯗꯤ ꯃꯄꯥꯝꯗ ꯂꯩꯔꯕꯅꯤꯅ ꯃꯥꯅ ꯂꯥꯛꯀꯦꯅ ꯂꯥꯛꯄ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯤ ꯑꯊꯣꯏꯕꯒꯤ ꯃꯥꯒꯤ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯣ ꯑꯗꯨꯗꯒꯤ ꯃꯥꯁꯤ ꯌꯨꯝꯗ ꯂꯥꯛꯄꯅꯦꯕ ꯑꯗ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕꯅꯁꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯕ ꯑꯊꯣꯏꯕꯅ ꯁꯥꯎꯗꯅ ꯃꯕꯥꯏꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯔꯁꯨ ꯄꯥꯏꯗ꯭ꯔꯕ ꯃꯌꯨꯝꯗ ꯆꯠꯂ ꯍꯥꯏꯔꯨꯀꯥꯟꯗ ꯃꯣꯏ ꯃꯅꯦꯝ ꯃꯀꯨꯗꯨꯅꯁꯨ ꯐꯨꯔꯛꯑꯕ ꯑꯗꯒꯤꯗꯤ ꯃꯤ ꯑꯣꯏꯕꯩ ꯋꯥ ꯉꯥꯡꯉꯛꯇꯦ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯇꯥꯔꯤꯕ ꯄꯥꯎꯁꯤꯅ ꯏꯃꯨꯡ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯔꯟꯖꯟ ꯀꯧꯕꯅꯦꯕ ꯏꯊꯩꯗꯣ ꯔꯟꯖꯟꯗꯣ ꯃꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨꯗꯣ ꯑꯗꯨꯗꯨꯅꯅꯦ ꯗꯣꯛꯇꯔ ꯂꯛꯁꯃꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯅꯠꯇ꯭ꯔꯒ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯒꯤ ꯏꯃꯨꯡꯗꯨꯗ ꯅꯨꯄꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯉꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯕ ꯑꯁ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯗ ꯃꯦꯗꯥꯝ ꯅꯠꯇ꯭ꯔꯗꯤ ꯊꯕꯛꯁꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯃꯦꯗꯥꯝꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗꯤ ꯃꯄꯨꯡ ꯐꯥꯗꯦ ꯀꯔꯤꯅꯣ ꯃꯈꯥꯗꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯗꯨꯗꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯗꯣꯛꯇꯔ ꯅꯨꯄꯤꯗꯣ ꯂꯛꯁꯃꯤ ꯍꯥꯏꯔꯤꯗꯣ ꯃꯥꯁꯦ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯅꯦꯕ ꯃꯄꯥ ꯆꯞ ꯆꯥꯔꯦꯅ ꯇꯧꯔꯒ ꯁꯤꯗꯒꯤꯗꯤ ꯏꯆꯦꯗꯨ ꯄꯨꯔꯒ ꯆꯠꯂꯦ ꯑꯩꯅꯦ ꯑꯊꯣꯏꯕꯅꯦ ꯄ꯭ꯔꯀꯥꯁ ꯑꯩꯈꯣꯏꯉꯩ ꯆꯠꯂꯦ ꯑꯗꯨꯒꯅꯦ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯨꯔꯦ ꯃꯉꯣꯟꯗ ꯌꯦꯡꯍꯟꯀꯥꯟꯗ ꯃꯥ ꯍꯥꯏꯁꯦ ꯅꯨꯄꯥ ꯄꯨꯔ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯑꯗꯣ ꯅꯨꯄꯥꯗꯨꯗꯤ ꯁꯨꯃꯥꯏꯅ ꯀꯟꯗꯤꯁꯟ ꯈꯔꯗ ꯂꯩꯅ ꯋꯥꯔꯤꯗꯣ ꯁꯦꯠ ꯅꯥꯟꯅ ꯁꯥꯔꯦ ꯗꯣꯛꯇꯔꯗꯣ ꯐꯖꯅ ꯇꯥꯕꯤꯔꯦ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯗꯤ ꯑꯩꯅꯁꯨ ꯃꯁꯛ ꯈꯪꯈꯤꯕ ꯑꯗꯨꯒ ꯅꯍꯥꯟꯋꯥꯏ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝꯗꯣ ꯑꯩꯈꯣꯏꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕꯅꯤ ꯆꯍꯤ 4 ꯃꯨꯛ ꯍꯟꯕꯅꯦꯕ ꯑꯗꯨꯒ ꯃꯥꯗꯣ ꯕꯣꯔꯗꯀꯤꯗꯁꯨ ꯃꯥꯁꯦ ꯄꯣꯖꯤꯁꯟ ꯂꯦꯞꯈꯤꯕꯅꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯕꯅꯤꯅ ꯑꯩꯅ ꯃꯁꯦ ꯗꯥꯏꯔꯦꯛ ꯂꯨꯍꯣꯡꯒꯗꯣꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯃꯦꯃꯤꯁꯤꯅꯦ ꯍꯥꯏꯗ꯭ꯔꯦꯕ ꯑꯗꯣ ꯏꯆꯦ ꯃꯦꯃꯤꯗꯣ
माजे सुमाइना तांथोपिरकपनी हजिकति लुहोंगिदोरे खोदोरे हाइरे माइ नम्बर लौरे अइनु वारी सानरकन खंगना अइ खंजनदबा सारगने करम नुपिनो अदैदा माना यागदोरिदो गाइना अइसे हाइरेबा अदो हयें खंगागा अइंगोंदा मो नुंगाइतबि तौगद्राबा करिगि नुंगाइतबा तौदोइनो करिमता तौरो खंदबगिनि हाइदुना दुम खंजनि कैसु काइबा लेति महाक्सु नुपिनि अदुबु महाकि फिरेबता महाक इमुंगदुदु लोहोंगनेना लेग्रब्राबा लोहोंगनेना लेब्रा लेतब्रा हाइबदुदि अइ खंदे हुजिकिने लोहोंगनी हाइरपो डॉक्टर नुपिदुदि महाकनि हाइबदुदि अखोइना खंगेबा अदो अइना मंगोंदा हुजिकि वाफमदो हाइकांदा करिमतो वारोरनु सोलुशनदि पोरानि नंग मदुगि वाफमदुदो खल्लुरनु इमुंगदु माना मसक खंगी हाइ लोहोंगदोबो नुपिदुदि अइनि हाइबदुदि माना हाइरक्तेबा अदुदि वासे खितंगदि लुरिने अदुनेबा करिगुम्बा लोहोंगिबा तारगदि मु सेमेमिसिना तौगदोरिसे अदुगिदि नुंगाइतिने मोइ इमुंगदो थोलकदोरि इमागी फिबम करि फिबम मेदामने यारगदि मथे खिता पांबियोबा अइगिसे याम हाइमनबा थोकलबरबा सिबो यारगदि मोइगे लोहोंगबसे थुगाइबा अदुदना त नुपादुसो वखन ताहनबा मदो अराइबदि ओइति नुपादुना नुपिदु पामदबा तसेंना मो ओरमलबदि अखोइना करिदि तौरुन अदुबा मेदा असुक यामना मिसिंग असिना थमोइ पिक्सलिसिबो करि मागिदमक लेप्तुना माना खुदांग पाइदुना पुरखिबा नुमितुदा मागी लोइना बिनेना पुलागा हौजिना मागी ओइजबा फंगनि हाइकांदा नाइखो नुपादुगी फिरेब खंद्रिबनिना खोइना हाने त हाइगुमसे नुपादो मागी फिरेब अमतंगदि खंबगी मथौ ले नुपादुगी फिरेब तो करिनो सु सुंगं खंदबा करिमता माना नुपा थोक्तबदगी तौरि थबंग मदु पुनमक्तो डॉक्टर लक्ष्मीनदी इराइ लाइना तौबिया करि हाइबा मेदा माने करिगुम माना प्लान अमा सिलगने थबकसे तौबिया अदुदि डॉक्टर लक्ष्मीगी नंबर दुदि इंगोंदा पियुदना अइ पिजरगे मेदा सिदा यावबनी अइगी नंबर ओतु सिदा लेरे ngarang aina wari sanaramagi se ai phone mai tamta namjaluse hoi madam sini ne tawriba mayamse adubu nupaduna magi wakhan kari khalijan mana thangi sengna call tawraga memi da lobung amarogan hairak adugumadi karimta leiti hai thilapunu mitasu yam phasana dum hairami adugane sakhrakandana lobu lakani na khangdabadagi wan madam sida lere phone phare ne adudi पाउ फाउनरसे नंगी नंबर दी मैडम आइगी मुंग नमजरगे से नमो नंगी होय मैडम येंगसेको अदुगा करी लेगे दु येंगके हुजिक्सी मोगी मुंगदो थोइबा थौदोकसे ममा मपाना पामदबगी अमा अनि सुबदा ममा मपाना पामदबदु मचासु मबुंगनिंग ओलपमा अहुम सुबदा थांगै सेंना मेमी ममा ओइबा ngamdabama मैडम इचे मेमीना ममा ओइबा ngamagi sakti leite haise वारीदुनदी अंगांग यावखिगुमसे हाइबा अदुरबसु सही मंगानी दना फारिसे कनाना खंगनि माना हाइजनबो रमदी पुनमक टेस्ट तौर खंगदबनी नुपादुसु टेस्ट तौबो मथौ ताइ नुपीदुसु टेस्ट तौबो मथौ ताइ अदुदि कोन फाउनरसिको होय मेदा लो चलसि लो हाइमा लोइरबरो नोइबो वारिया करी वारिनो नोइन सानरी दुबो इमा सुम मैडम की सुम वारी खरा सुम सारमनी दा अखै नुपी अंगांगी फिरोन की करी इस वारी से करी नो मदि लैबा मालिदा इमा कैसु नते दा इचम चमना वाफम खमा सुम हंगजरमन इंगोंदा मतेंग पांगबियु हाइदन ओ फरे अदुदि मैडम अदुदि अखै अमु यौजनबा तौजगे फरे बुंगो यामना नुंगाइरे नखोइबुदिने अखैना किदौनुंदा खक्काउरो नखोइनने इचागी पुंसिबु कनबिखिबनिको मैडम मदुदि अखोइगी तौपम थोकबनी थागचरी मैडम अदुदि खोइमु चचरुकी मैडम अदुदि खोइमु चचरुकी ओ फरे मैडम लेजाउरगे मैडम फरे सुति होरेन वारी सानरसिको होय मैडम हे करिनो मिनंगनो वारी सारैदुबो करी हाइरुरिनोबा करी सुनतिबा मोय असोंगी तौरिजिउ मोय असोंग केदौरगेबा हा नंग नमु अथोइबगी मरमदा मु साजलुरिरो करिनो हाइरुरिदुबो अस नथिबिमा आइनि ngarangdang हाइबो वारिदुनि हाइमाइमा अथोइबगी मचेगी मतंगदुरो नंगना सारिसे मानि इस करिगिनो नंगना मि पुलिस अजि नंगना हाइमा अथोइबगी मचेगी मतंगदु नंगना वारि मु साजलिदुबो नति फाहनगे हारिरो नुपादु करिनो मि नंगना तौरिदुबो कदाइदिगिनोदा फाव हाइबा नति लोहंगबदु थुगाइहनगे तौन हाइमाइमा मिगी लोहंगबु थुगाइनिजिबो इस पुलिस ने हेता लोहंगबु थुगाइबि याब्रानि नंगबो करिनोबा नंगना तौरिदुबो इमा दुगी नतिमि तौबा याबा थबक यामले अथों मरम खंदनने मोइने हेता पंगतौ तौ गाब्रो नुपिबु उसितबा सानपोटकी टाइपता इस
ꯃꯣꯏ ꯃꯅꯦ ꯃꯀꯨꯗꯣ ꯃꯗꯨꯅꯤ ꯑꯩꯅꯦ ꯃꯀꯣꯛꯇꯣ ꯃꯔꯨꯗꯣ ꯆꯠ ꯀꯣꯛꯇꯣ ꯁꯨꯅꯨ ꯉꯥꯡ ꯇꯩꯔꯒꯅꯦ ꯃꯀꯣꯛꯇꯨꯗ ꯀꯧꯇꯥ ꯃꯌꯥꯝ ꯌꯥꯟꯁꯤꯜꯂꯒ ꯃꯉꯛꯇꯨꯗ ꯌꯥꯟꯁꯤꯜꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯍꯟꯒꯗꯕꯅꯤ ꯍꯩ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯑꯗꯨ ꯍꯥꯏꯒꯅꯨꯀꯣ ꯍꯩ ꯂꯥꯎ ꯆꯪꯉꯁꯤ ꯂꯥꯎ ꯀꯔꯤꯅꯣ ꯊꯕꯥ ꯁ꯭ꯋꯤꯇꯤꯅ ꯀꯧꯊꯣꯛ ꯍꯥꯏꯔꯤꯗꯨꯕꯨ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯗ ꯁꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯣꯔꯦꯟ ꯍꯧꯖꯤꯛ ꯍꯥꯏꯔꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯀꯔꯤꯅꯣꯕ ꯑꯗꯨ ꯃꯇꯥꯡꯗꯨ ꯍꯥꯏꯔꯛꯎꯗꯅ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯊꯣꯏꯕꯒꯤ ꯃꯆꯦ ꯅꯍꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯕꯗꯣ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯧꯕ ꯁꯨꯡꯂꯥ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯒꯗꯤ ꯁꯣꯝꯗꯅ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗꯅꯦ ꯇꯧꯔꯒꯅꯦ ꯑꯁꯣꯝꯗ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯂꯛꯁꯃꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯏꯃꯨꯡꯗꯨꯗ ꯂꯨꯍꯣꯡꯅꯅꯕ ꯅꯠꯇ꯭ꯔꯒ ꯂꯧꯈꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯣ ꯗꯣꯛꯇꯔ ꯂꯛꯁꯃꯤꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯁ꯭ꯋꯤꯇꯤ ꯍꯣꯏꯒ ꯆꯠꯂꯒ ꯍꯧꯖꯤꯛꯀꯤ ꯃꯦꯃꯤꯗꯨꯒ ꯎꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯨꯔꯤꯕ ꯍꯥꯏꯕꯕꯨꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕꯖꯥꯠꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯥꯗꯨꯅ ꯑꯉꯥꯡ ꯌꯥꯎꯗꯦꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯏ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯁꯛꯇꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯖꯅꯦ ꯑꯗꯣ ꯅꯨꯄꯥꯗꯣ ꯄꯨꯔ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯗꯣꯛꯇꯔ ꯂꯛꯁꯃꯤꯗꯣ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯃꯥꯗꯤ ꯀꯔꯤꯝ ꯈꯪꯗꯕꯖꯥꯠꯅꯤ ꯑꯗꯣ ꯁ꯭ꯋꯤꯇꯤꯅ ꯋꯥꯔꯤ ꯂꯤꯁꯜꯂꯒꯅꯦ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯗꯣꯛꯇꯔꯗꯨꯅ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯔꯛꯀꯗꯒꯦ ꯁꯤꯅꯤ ꯑꯗꯩ ꯗꯣꯛꯇꯔꯒꯤ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯗꯤ ꯀꯔꯝꯅ ꯇꯧꯗꯣꯔꯤꯕ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯗꯣꯛꯇꯔꯅꯤꯗꯅ ꯃꯍꯥꯛꯁꯨ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯅꯁꯨ ꯀꯣꯜ ꯇꯧꯔ ꯍꯥꯏ ꯏꯃꯨꯡꯗꯣ ꯃꯥ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯍꯤꯔꯝꯗꯨꯗ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨꯗꯤ ꯍꯥꯏꯔꯤ ꯍꯥꯏ ꯑꯣ ꯀꯔꯤꯅꯣ ꯁꯥꯔꯒ ꯃꯦꯗꯥꯝꯒꯗꯤ ꯀꯔꯤꯅꯣ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯦꯞ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯅꯣꯛꯇꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯅꯦ ꯁꯥꯔ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠꯇꯪ ꯇꯥꯖꯕ ꯌꯥꯒꯗ꯭ꯔꯣ ꯉꯝꯃꯩ ꯅꯪꯅ ꯌꯥꯎꯗꯕꯁꯤ ꯂꯩꯇꯦꯗꯀꯣ ꯁꯥꯔ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯨꯝ ꯅꯣꯐꯦꯠ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨꯗ ꯑꯋꯥꯕꯒꯤ ꯋꯥꯔꯤꯗꯤ ꯃꯥꯟꯗꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯅꯗꯤ ꯆꯤꯛꯊꯅꯔꯒ ꯀꯔꯤꯅꯣꯝꯗꯤ ꯇꯧꯕꯗꯨꯗ ꯌꯥꯔꯦ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯁꯥꯔ ꯑꯗꯨꯗꯤ ꯒꯥꯔꯤ ꯊꯧꯔꯁꯤ ꯇꯝꯐꯥꯗꯨꯗꯤ ꯐꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯥꯎꯅꯔꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯑꯣꯐꯤꯁꯇ ꯆꯠꯂꯨꯈꯤꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯧꯖꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯆꯠꯂꯣ ꯍꯣꯏ ꯂꯥꯛꯑꯣ ꯇꯣꯃꯤꯅꯣ ꯊꯧꯔꯁꯤ ꯐꯅꯤ ꯃꯦꯗꯥꯝ चलो यार करीगिनो माने मुक एंगोंद उनसे हाइबगी वाफम हाइरेस करीनो इन होजिक तौदर्स अदुगा हाय तारिब्रा नंबो तारिब्रा रंजन इमा करी हाइगी मा कहीं नंबू वहीना डॉक्टर लक्ष्मी तो अमुक्तंग उन्नथो वारी सानो हाइबदा नंग याद्रि सि करिगिनो मि नंबो इमा आई थबक मतासिगा आई कदाइ उनगदोरिन हाय उनदबा यादबनि वापुन मने लोइन इमु मनु तुमनदना लोइरबनि इमा मदुगी वाफमदु आई मतम खरा तोखिसिदा करिगी तोकदोरिनो हा करिगी तोकदोरिनो हाइबनि इमा मदु आई थबकसिगा यामना चानरोइद हाय थबक चानबा चानदबा नथि अखोइगी मायोक्तने लेपके खलगन सिलिबा प्लान से नंगना फेन ओहेनगेनने खललगनुको ऐ नफाबुंग तारदि आदमाई हौरकनि हारिसिनि करी दौरे करी मो हाइनरगे पबु ऐ नमान हारिबदुन डॉक्टर लक्ष्मी दो मुतंग उनदना वारी सानानबदु लक्ष्मी दो मामा होइद तोरगा ऐ नंगना पाउ दुम तपिगोने सिल्लगा मुतंग उनहन्दना वारी वताई सानानबदु तौने अयिंग हमगा वाथोक्सी अंडरस्टैंडिंग लेननबा होनबना फै अदुना पुनमक्सी नखोय अनि अमुक्तंग उनरगा वाफमसे खन्नबना ख्वाइदगी हेना फगनिको पाबु ऐ वाफम मदुदा ऐ करिगिनो नंगिदमतो खोइना फनो सिल नंगना तौरिसि गइनो ऐ पाबुंगी मागी मायोक्तै ngasi फावदे लेबलक्थ ऐ लेबके हेना सुखन्दी इमागा पाबुंगी निंगबा थुंगननबाई ऐ यामना कन होनरी ओइनि खंगिनि मदु पुनमक्तुनि हे ममा मपाना मचागिदमक्ति हिंग्लिबसि करिनो मदु नखोइ नचा ओरिबा सिंगसु ममा मपागिदमक हिंगदबनि ऐना हारिबसि ऐ मायोक्ता लेगनु अदुगा नंगिदमक्ता फनबनि सिलिबसि पुंसी हाइबसे अमुक खक्तनिनेको पुंसी सिदा ऐ निंगबा थुंगबा कनासु यावबदि नथि
ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯇꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯑꯃꯨꯛꯇꯪ ꯗꯣꯛꯇꯔꯗꯨꯒ ꯅꯪꯒ ꯎꯅꯅꯕꯗꯨ ꯇꯧ ꯑꯗꯨꯒꯅꯦ ꯃꯈꯥ ꯇꯥꯕꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯍꯟꯗꯛꯄꯨ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯕ ꯊꯛꯄ ꯄꯪꯍꯦꯟꯗ ꯍꯦꯟꯖꯜꯂꯕ꯭ꯔꯥ ꯌꯨꯝꯗꯁꯨ ꯅꯤꯡꯊꯤꯅꯤꯡꯉꯥꯏꯅ ꯆꯥꯎ ꯌꯥꯗꯦ ꯅꯃꯥꯏ ꯅꯃꯤꯠꯁꯤꯁꯨ ꯈꯔ ꯏꯄꯣꯝ ꯄꯣꯝꯈꯠꯄꯒꯨꯝ ꯇꯧꯏ ꯅꯈꯣꯡ ꯅꯈꯨꯠ ꯀꯥꯏꯁꯤꯅ ꯅꯣꯏꯈꯠꯂꯤꯕ ꯆꯥꯎꯈꯠꯂꯤꯕ ꯀꯔꯤꯅꯣ ꯅꯪꯅ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯈꯪꯗ꯭ꯔꯦꯅꯦ ꯅꯣꯡꯉꯥꯟꯗꯒꯤ ꯅꯨꯃꯤꯠ ꯇꯥꯎꯕ ꯑꯣꯐꯤꯁ ꯆꯠꯂꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯂꯩꯔꯦꯗꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅꯁꯨ ꯅꯪꯒꯤꯗꯃꯛꯇꯅꯦ ꯁꯦꯕꯥ ꯇꯧꯕꯗꯨꯁꯨ ꯌꯦꯡꯉꯣꯏ ꯃꯗꯨ ꯉꯝꯃꯛꯇꯕꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯅꯪꯒꯤꯗꯃꯛꯇ ꯊꯤꯔꯒ ꯅꯪꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯅꯅꯕ ꯊꯝꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯒꯤꯗꯃꯛꯇꯅꯤꯅꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯁꯤꯜꯂꯤꯕꯁꯦ ꯅꯪꯅꯗꯤ ꯈꯪꯗꯕ ꯑꯩꯈꯣꯏꯅꯅꯦ ꯁꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛꯇ ꯇꯥꯟꯊꯣꯛꯅꯤꯡꯕꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯔꯣꯏꯗꯧꯕ ꯃꯤꯗꯨꯗꯤ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ ꯍꯥ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯗꯨꯝ ꯂꯩꯖꯅꯤ ꯑꯩꯈꯣꯏꯅ ꯌꯦꯠꯄꯤꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯌꯨꯝ ꯄꯥꯟꯒꯦꯔꯥ ꯍꯥ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯃꯗꯨ ꯇꯧꯈꯤꯕꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯌꯦꯠꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦꯁꯦ ꯀꯔꯤꯕꯨ ꯋꯥꯔꯨꯅꯦꯒꯦ ꯍꯥ ꯀꯔꯤ ꯋꯥꯔꯨꯅꯦꯒꯦ ꯅꯪꯒ ꯃꯥꯒꯅꯦ ꯁꯦ ꯑꯃꯨꯛꯇꯪ ꯎꯅꯧꯁꯦ ꯑꯗꯨꯒꯅꯦ ꯏꯃꯥ ꯈꯣꯏꯅꯅꯦ ꯐꯅꯕ ꯑꯗꯨꯝ ꯂꯣꯏꯅ ꯁꯤꯜꯂꯛꯀꯦ ꯑꯩꯅꯦ ꯍꯣꯔꯦꯟꯅꯦ ꯏꯆꯦ ꯇꯕꯥꯕꯤꯗ ꯋꯥꯔꯤ ꯁꯥꯒꯦ ꯑꯗꯨꯒ ꯅꯈꯣꯏꯅꯤ ꯌꯥꯝꯅ ꯌꯥꯡꯅ ꯑꯝꯇ ꯎꯅꯅꯕ ꯍꯣꯠꯅꯧ ꯃꯁꯤꯅꯤꯀꯣ ꯍꯩꯃꯥ ꯃꯤꯅ ꯉꯥꯡꯉꯤꯁꯤ ꯇꯥꯗꯅ ꯆꯠꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯅꯆꯥꯅꯨꯄꯥꯁꯦ ꯍꯥꯏꯒꯨꯝꯗꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠꯀꯥꯁꯤꯕꯨ ꯏꯆꯥꯎ ꯆꯥꯎꯈꯠꯄꯗꯧꯅ ꯇꯧꯏ ꯀꯔꯤꯅꯣ ꯃꯁꯥꯁꯤ ꯃꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯑꯣꯐꯤꯁꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯥꯔꯇꯤ ꯇꯧꯗꯅ ꯆꯥꯕ ꯊꯛꯇꯅ ꯃꯗꯨ ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯌꯥꯔꯣꯏꯅꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯀꯥꯔꯤꯕꯅꯦꯅ ꯀꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯜꯂꯒ ꯊꯛꯇꯅ ꯆꯥꯗꯅ ꯄꯪꯂꯩꯗ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯣ ꯀꯗꯥꯏꯗꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯀꯅꯥꯅ ꯊꯛꯑꯣꯏꯗꯣꯔꯤꯒꯦ ꯀꯅꯥꯅ ꯆꯥꯔꯣꯏꯗꯣꯔꯤꯒꯦ ꯁꯤꯅꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯤꯕꯗ ꯅꯨꯄꯤꯗꯨꯅꯅꯦ 이뭉시부네 망 따한바 윰딱 깨딱비니 레름이도 윰딱 깨딱비 마탁 마카 오늘 이뭉실 레폼 자phong 강간데 주드로 이사시 용원에 뽐롱오이 해 로리네 구수 꾸멘 오 그러바 마삭지 파자 그러바 왕자오라든 아두가 영원에 떠오리 시용네 마시 부너먹시 마시기 쿵강 누피디 핵 러루버디기 떠오리 타박님이 떠오리 시용네 마이피미 마이피마 뽕망이 망드는 로리 어이 낭주네 데이마 타바비도 아묵당 마차누피디 기리기리기리 딱 살라가 아묵당 운에드는 와리 샤나나버도 호노네 까나다보다 낭 숨네 호나보다 욕심내드나 아이나 하리버시 낭 독사다보다 오구누고 너사 누파시 한다키 단자 시드 과이르기 구동자라버니네 마시부 망할라버디 마둥다네 마둥다 뭐 구동자버 방로이 하리버시 그이도우자루네게 모이 바보나 누구 얌노 와비리도 부카리노 마나시드 그리도 누리기네 모빠 누빠네나 말레리도가 이씨 마이피마 미기에 마틱 마파디 사다나 미니스터기 마차누 비두보 마리레 이가이 마두나니 마람 쩌투나니 파다나 본다나 푸디악다나 시게 도롬리비도 한턱다수 시게 도롬이다이네 마두디기 훗 레이 토로퍼가무 юм마스데가 마차 마랭 팡칼레다나 이스 이바이 까리기노 이시 로블락 비드리버 까리기노 막카자이도 쿠빡네 핵 타바도 마두네 핵 뺀바자니 헤이 마두네 핵 뺀바자니 카리암 푸름동이네 어이 마두기 와도 독시 어지네 아이코이기 타박까지 마이 방나를 보내시네 나차누파시 할락버그 기리기리 목닥가다면 나두가네 초이드나 먹이 독터가 운나라가 그리노 빰빰도도 항내르버디 야레드나 아무 각당 운나크라버디 시대기 뒤에둠 이마오 해봐도 쇼이드라버니네 남는 이마오 이드나 시 밑에 슈무탄 거 우세라버디 뿜로이로래 마팜 시대 락비가 얌는 와이자리 아이나 와팜마 마땅 참참나 좀 개슈까이디 아이슈 알람은 싱기 프레셔드기 아무튼 운나버기 탄자도 얌는 와이 아도 이샤나 야나 할라마나 하이버시보 레피라브라 이마이빠나 하이번 아이 노 하이버디 감티 어도 아이기 진드기슈 예스 하이나디 하이벌레이트 अदुदी yes or no हाइबदुदी इमागा पाबुंगदा खंगनबदी करी काइबा लेबगी इमागा पाबुंगी मनिंग थुंगनानबगी दबक ngasi फावबदु खोंफम अमत होंगदोक्ता नैना लेबले चुम इमागा पाबुंगना आइगी फिबम असे समलकिबन अदबु आइगी सो अनिंग मलै आइगी सो पामदिले पुनमक्तु लोइनमक्ति हौख्रे
ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯣꯡꯃꯗ ꯁꯣꯛꯄꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯃꯣꯏ ꯀꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯏꯁꯥꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡ ꯏꯁꯥꯅ ꯃꯨꯟꯅ ꯈꯪꯖꯩ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯂꯩꯔꯒ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨꯗ ꯁꯣꯝꯅ ꯂꯦꯞꯄꯤꯔꯤꯕꯒꯤ ꯃꯔꯝ ꯑꯩꯅ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯈ꯭ꯔꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯏꯁꯨ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯒ ꯅꯣꯁꯨ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯗꯤ ꯃꯔꯛꯇ ꯂꯩꯔꯤꯕꯗꯨꯅ ꯑꯐꯕꯅꯦ ꯍꯥꯏꯅ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯗꯤ ꯊꯣꯏꯅ ꯈꯟꯅꯕ ꯄꯥꯝꯗꯦ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯤꯕ ꯑꯣꯏꯔꯒꯗꯤ ꯈꯟꯅꯗꯕ ꯌꯥꯗꯕꯅꯤ ꯄꯨꯟꯁꯤꯒꯤ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯊꯧꯗꯥꯡ ꯑꯁꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯗꯦ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯃꯠꯇ ꯑꯔꯥꯏꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯒꯤ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯒ ꯏꯃꯥꯒꯤ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕ ꯇꯥꯔꯒꯗꯤ ꯋꯥꯐꯝ ꯑꯗꯨ ꯗꯣꯛꯇꯔ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯏꯁꯥꯒꯤ ꯈꯣꯡꯐꯝ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯩꯁꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯒꯤ ꯌꯦꯁ ꯑꯃꯁꯨꯡ ꯅꯣ ꯑꯩ ꯑꯃꯠꯇ ꯍꯥꯏꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯑꯩꯅ ꯌꯦꯁ ꯑꯃꯁꯨꯡ ꯅꯣ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯐꯝ ꯑꯁꯦ ꯌꯥꯖꯅꯤꯡꯗꯦ ꯌꯥꯝꯅ ꯐꯩ ꯁꯣꯝꯒꯤ ꯐꯤꯔꯦꯞ ꯑꯗꯨꯁꯨ ꯊꯥꯒꯠꯆꯩ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯧꯅꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯍꯥꯞꯂꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯁꯣꯝꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯃꯅꯤꯡ ꯊꯨꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯃꯅꯤꯡ ꯊꯨꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯃꯣꯏ ꯀꯥꯏꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃꯗ ꯂꯩ ꯍꯥꯏ ꯀꯔꯝꯕꯅꯤ ꯍꯥꯏꯅ ꯈꯟꯖꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯁꯤꯜꯂꯤꯕ ꯁꯣꯝꯒꯤꯁꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯁꯤꯜꯂꯤꯕ ꯋꯥꯐꯝꯗꯨꯗ ꯁꯣꯝꯒꯤ ꯌꯥꯅꯤꯡꯕ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯈ꯭ꯔꯒ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯅꯤꯡꯅꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯁꯨ ꯃꯤꯅꯤꯗꯅ ꯑꯩꯁꯨ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯈꯪꯅꯤꯡꯉꯤ ꯗꯣꯛꯇꯔ ꯑꯣꯏꯔꯔꯣꯏꯗꯧꯕ ꯋꯥꯐꯝ ꯑꯃꯗ ꯗꯣꯛꯇꯔꯅ ꯏꯟꯇꯔꯦꯁ ꯂꯧꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤ ꯑꯩ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯩꯖꯩ ꯏꯃꯥꯒꯤ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩ ꯌꯦꯁ ꯑꯣꯔ ꯅꯣ ꯑꯩꯅ ꯍꯥꯏꯗꯕꯅꯤ ꯑꯩꯁꯨ ꯈꯪꯏ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯏꯁꯥꯒꯤ ꯇꯦꯁ ꯇꯧꯕꯗ ꯑꯗꯣꯝ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯁꯛꯇꯤ ꯂꯩꯕ ꯂꯩꯇꯕꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡꯗ ꯆꯦ ꯑꯃ ꯄꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯗꯣꯛꯇꯔ ꯗꯣꯛꯇꯔꯅ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯒ ꯑꯩꯉꯣꯟꯗ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯒꯤꯁꯤ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯍꯪꯖꯕꯅꯤ ꯑꯗꯨꯒ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯍꯪꯖꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯃꯦꯃꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯂꯩ ꯑꯃꯁꯨꯡ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗꯤ ꯁꯣꯝꯗꯤ ꯈꯪꯕꯤꯔꯕ꯭ꯔꯥ ꯗꯣꯛꯇꯔ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯦꯃꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡꯅ ꯃꯦꯃꯤꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤ ꯃꯦꯃꯤꯕꯨ ꯅꯝꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯇꯥꯍꯜꯂꯦ ꯍꯥꯏꯕꯁꯤꯗ ꯁꯣꯝ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯗꯣꯛꯇꯔ ꯃꯁꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯃꯗꯨ ꯄꯨꯝꯅꯃꯛ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯄꯦꯟꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯁꯤꯜꯂꯤꯕꯁꯤꯗ ꯑꯗꯣꯝꯅ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯔꯦꯞꯄ ꯐꯤꯔꯦꯞ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯖꯕꯅꯤ ꯑꯩ ꯆꯠꯅꯅꯕ ꯇꯧꯈꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ Lakle lakle Inspector Tayai 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 Lakle 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 Inspector Tayai 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 Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai, tayai, tayai. Lakle, lakle. Inspector. Tayai, tayai, tayai.
Anana Tagachari ngasi Inspector TAYAI lising mga chatruga kundraga ni Thuisuba tangkak tabiri basing. Ngasi gi wari kamdo bibage tabiri basing na pibirukpa feedback comment kara patok sa bagi tanjalog jiri duga. Ngasi gi birthday tariba nungsiri wichama gi demak yai pamangol piminasi. Happy birthday Taibang Konba Ingudam Shanop Ingudam London and Ingudam Ongbi Ngangom Ningol Dip Mala Saizang Mayay Lekay. Many happy returns of the day. Sigumanungay na pa mapung numinasi masing langam na nalako irasanong nadayik na ba may isang nungsit ko dong tiba po na magtagi ngaktok pido na palayang pataw loy na nasagay natay iram na masige na afaba kaya tao doon na migchat layba unsi nung sang ba nadayik na ba mapari mo irasanong. Happy birthday, many happy returns of the day. Loina na family ki mai kedi diamond TV so 500 rupees samaso pibire. Thank you so much. Birthday ki dama koi paisa pigeda bani haiba kaisu laite. Adu kanagum na pibirak pani na pibirak pudo lok thuk jabani. Adu na waro biroi tabiri bising me ampuno manasu. Asigi wari kamdo bibage pibirak li wari sigi comment khara tentang no pajabagi. Tanja adu luxury oza zenta tagachari wari taraga wakalon anana tagachari tapirakba Ranbir Wangkem tagachari Sanjarbam Tombishana tagachari waring makhang ajari tapirakba ibeman ningtawkong medam tagachari Tangjam Anjana tagachari Brajesori takal sangbam wari tangkakse yamna nungsi fazay Dr. Lakshmi yohai susu asumna domda thoklabadi adomna Dr. Lakshmi warita adikari haini ngamoy ay ngamoy natraga kari haini aseng manina mi punamak loina phatabadi kana so oining bonde katokani lo harakani the wari si thogadi thodok se kari lakpe Lakshmi na kari tor kari makha kari harakani yeminas abira sokram thaga chari asigi wari nungai je ranjan si hana phoning en ta pere hoi yeminasi makha kari lai habado angobi devi sagolman ima angobi hana thaga chari Imamani tomi same busu tagachari ngasigi tangkak nungai na takpirak paduga tabaraka nesa tagachari wari sigi ma hayeng tajarge na takpirak pa tagachari duga Radhamani Guru Mayum ngasigi tangkak yamna fazay na takpirak pa latas nar ke sanayan bi happy birthday habirak pa duga mem sayan rimbam wari si haninga later na nungai say adubu taning ba wat pa amadile helli wari makha khora nangai jari awat pa ngasi mak mention mangam drasuma khatarak pada awat pa du pen bangamba oibre yengbiu pendra di pendre kari haironi oza khamba toijam thagachari happy birthday taibang khon mana takpirpa thagachari aduga indu oina ori fajaina takpira madam binodini si wari te wari nungai bana ngaure na takpira pormal wari a chengka kare Motom dipu tagachari hanana dugalai mayum Bisakha tagachari wari yamna fazai tayai na takpirak pa tagachari lai mayum Bisakha singa sinahan banay na pajabada sumam neng khale nahan kay mayam so tabiramoy Bisakha lai mayum tagachari
Dorendro Yumnam Takachari Irom Majrao, Masigi Wari, Yamna Changna, Eagerness, Wina Luisin Kina Tapirapa. Takachari, sir, I am Mutabisi, a sing around the inspector, Teadunga Le Haitare. Nanga di Pung Ama Makaida, the Mahobusiawi, a city Ama Makaida Lore. Madunganaba, Krang Niktam Tani, Nakitanganaba, the Monozerke, I am support of you. Aduga Jen Liza, Takachari, Wahi Tanawabs Mahi Fangado Male. Okay. So Tina Wabasimahi Wazabasimahi Fangdo Male Havormal. Thank you so much, Takachari, Hanana, Muduga. Radhamani Guru Mayung Sitanga Kuzina Tapirak Pasu Takachari. Thank you so much. ID the Manjalak Payawanina Singam Tama Takachari Masigi Tankak Tungazena Tapirakpa Tangjamanjana Takachari Renu Kolom Takachari Sergi Warisi Egi Punsida among the Hokraba Punsigi Tanka Kayabana Hona Ningsing Alane Tapiri Hoi Tokiba Todo Manabadum Yarong and Ekale Madam Habirisi Takachari Habirokasigi the Magduga Shenjam Ibemcha Takachari Sana Pibiriba Messe Sunning a later now. Pazakraba Nina Tapiri Takachari. Madam Lalita Nawairapam Takachari Aswari Siontono Chana Lokre the Ko and the Tapirapa. Targetalo Tono Fasina Tapiri. Thank you so much, Madam. Bisorjit Ngangom Bisorjit Sungasi Live Yawse in ID Pabs and Asina Hanborum the one is Sai Ergil Live. Matam chap chana lera mena takpir por mal low yeruba halakwad okay Takachari Bisorjit adong chillaba matam kai thokpiduna haibirak pasigi damak hanana Takachari Jendai gon mai Takachari sir ngasi wari tangkak gyano fazei na takpirak pasigi damak Singam tama Takachari Lauren Kavita happy birthday na takpirak pa Zazenta wari fazei takpirak pa Takachari Bimola Consham Takachari Asalata Devi Manohar Mayum Wari Yamna Waize Wari Makha Hairakusi Yamna Chaina Tapiri okay. Oh Balebanina Loiba Aruiba Laitaba Yadaba Aduna Aruiba Lehen Mani Haitare Aruiba Loidri Mang the Samuna Tanduinido Wari Liru Ingonam Ahingdamu Samuna Tala Neeladi come down. Thank you so much Takachari Tilotaman Horim Ranjan Gites Torose yes Yamina Siwari Simaka Lakini Wari Simakada Mayamna Tazada Bori Mayamo Zadorendro Takachari Wari Simaning Yamna Lame Nupiman and Nuxibagi the Makadai Poboka Topangamba Nupaman and Nuxibagi the Makaram Nakari Lakba Aduga Nuxibagi the Mak Dr. Laxmina Karito Bunganga Doriba Suitina Karito Bunganga Doriba Machegi the Mak Atoivana Karito Kadoriba the Kogi Punchida Topangakania Pobaloxalakana Pobagi Todang the Lomina Navani Mato Tamnanavani, a Fabata Mato Tamba Yamna Late, Natra, Patabazin Mato Tamning when he lay. I don't know, among was in a heli. Adu me and a Fatabatabakanda, Patabadu Fati and Isana just meant over the Sana to Midland Kangib. Karagomanu Migi Yum size in my Churu Satkikano, Tono Patki the Kanai Machano, Tono Patis in the Mahine. Karigi Churi no, the Subu Pobaginata supportoni Maginatab. A soy with the Miamponamulu in a Kangeduga, a quina. Asumrani Kangaga Karimkana Punchida, Aran Batabuk Queen of Dobusiawi. Masinita Bomio Gimasan Haidai. The Fabaloxalaga Fatabana and the Tamsi Haidai. Takachari Srozana Morang Tem Dali, the Gisaruga Birakpa, a comment me Amasenkakre, Chauba, Wahengba, ID saying as Yahanba Pazabani, Chauba Wahengba Supizia Hawaibam. Now I don't pass a crab commenting, a sing around the Crayobire. Hecruzam Sobita, Hecruzam Hiram Nina, Hecruzam, Mamma de Hecruzam, say Amakatani, the Yumnak the Hecruzam, Hibama, Hecruzam, Hibama, Yexe Kumani, Sagi Canosi Salai, Kumani Haitare. Other uneasy Canana Zumino Kang, the Amana Hecruzam, I am a Gruzam, Hecruzam, and a Hagimaming the Cruzam and a Tonmase. Them Sana gives them Yawi. La Poijam, no Bob Jam, Comla Jam, Sem Jam, and Angurzam Nadiam the late Yumrak the day. Kangdi Soibam Nadam Layawi, Lampola Pum Labiawi Netra.
Nobab jam na leibdi yaudi ada haikru jam na hairam siga haiguru jam ajiga ani se phu su chamanai gotra su samanai Hindu de yengorga ado kamaina ani soramino khangde ada aine semum na tamnina ada koidi haiguru jam na dum leiramme ado na haiguru jam jiga di keno di chamanai kamai toromino khangde masina ba ani soramina ba Toksom da toksom haibaga toksom haibaga ani di suram deba toksom haibama toksom di suram deba haigru jam nam leram nobab jam adagi di lapoi jam ade leram deba haigi maming dagi jam dolam ne si khangde adubu yawi bagi dam thagachari thank you so much yena badu di dum leijara suno deban songrapam thagachari hana aduga imamani to me same aduga thaibe ma nangmerapam yaubiriba mayam senjam ibemcha aduga thank you so much se sarojana oja jayanta kumar naurem priyosip thagachari ngarang yauba id sing asidi mu yauromdre nga si thagachari radhamani guru mayam suti gi wahai si pele memi gi manim boka makoboka thagachari UFO live yaubadi ngamjadi duwari di dum tajaina takpirak padugi dam to thagachari Kaya konozari UFO from Siawi bagidama bija hoibam panamak thagachari chithaba yarsang apigena du Facebook live ta mulak sege tanglaba Facebook live ta khamnam santibala thagachari du apira sokram ji chamanare yobiramba sigidama makadi se yamatang kudol tamjaraga sigi thorom sida tabiriba sing mayam panamak kudol tamjage duga Siji karam bisai oi gado bano na hairagadi hauji de kara duk laung na sali bisai makak kudol tamjage ya puno mana tarano umina si ya tang mi ko ba matang nungai ba pungdo mina si wakemam nandani ne ibisai mek de sai sigi music ani kak semjai amana kitang tappa amana stage gi oina kitang yang na sakpai sei hai tare ningthiraba ayuk ki liglagum seje khudol tamjari me am puno tamina se Tiraba ayuki korogi mangalda maningtam na shatliba lairang sing Tiraba ayuki korogi maningtam na shatliba lairang sing yengluraga thamoya se langkat na halli ningsing halli tamhoravi mahapu Tiraba ayuki korogi mangalda maningtam na shatliba lairang sing
shamlangna kungjin khiba nungsi mai thongdo thamoi hona ning thi jai ning sing hali tam ho rabi ma ning sing hali tam ho rabi ma helaba aigi thamoy la kanungda koro masing yam lakle nung sibi lam helaba aigi thamoy la kanungda yengli nung sibi nangi mai kai tabu kauri boy ningi chanabina yengli nung sibi nangi mai kai tabu kauri boy ningi chanabina yenglu raga thamoya se lang tat na hali ning sing hali tam ho rabi tam na shat liba lairang sing yeng luraga thamoya se lang tak na hali ning sing hali tam ho rabi mapu Hanana thagachari ngasi tangkak Inspector TAYAI gi sandokchari udom lising ama chatruka kungohum do shuba tangkak asida sarugya biribasing hanana thagachari lising ama chatruka kuntraga nithoi aduga sandokchari udom asigina POLOIDA marhudraga nithoi shuba tangkak asigidama punama ko hanana thagachari yawiriba punama Facebook Live ta laibiribasing loinena sandokchariba thoramasigi YouTube live stream da laibiribasing hanana thagachari isai asi da mayam support tawbirakpa thagachari isai se khona stage gina ama sandokchabane haitare stage gina kitang langlap tawna hojiki duni adana magi tempo haitare isai se satpa tempo di yangba aduga tappa dudi chap mane bit khadang hongdokbane haitare kari imta hongdokpa leite isai stage sakpa hanana sumaina sakpa phani na khalakana haitare thank you so much thagachari mayam panama sigi tangkakta support tawbiriba hayeng wari sigi makha amuk miyamna soidena amuk la thukchigi mayam panama wari sigi makha ngaiminasi sandokchariba thoramase 90.0 megahertz ta lan thukchariba wahong radio gi thoramni makha tarakpadi diamond tv gi thoramda adumak chathajagani adubo radio gi di mathang asta lotion bagi abada lojari apaba yaipaba oiminarasi ngasi tekta kaidana khoi thengnariba sigumna hayengsu tekta kaidana thengnaminarasi punama buthagachari malebana yaifari maleba kidam himinasi imaleba kidamak honaminasi angamanga mateng pangminaduna aikhoi amana mabui kai khumnadun hingminasi punama bu khurumjari imalebana yaifari sanalebana yaifari